ngasi numida waram phongkiba tungan manipuri siphongsing amasung thokiba thawdo wathoksingi maroibi ipausing myamna thamjagi ahanbada kanglipaki maira news tagi lakhusaraga JCB thugairambagi wahou khul ani gi marakta ungkhanaba thokre khunja kya asok apan nangkhre Kangpokpi district ki manung chanba konsa gi lambi amadi khul gi akoi mafam sing semga saganaba khamduna thamba JCB ama thugairambagi wahou lairun khul amadi konsa khul gi khunja sing marakta sauna mukna bathukre khunja kya asok apan nangduna lekana khre hari pau sin hairi badi haukiba numaijung numiki numidang no sakhangdaba miyai khrana konsa khul gi lambi semnana ba khamduna thamba JCB ama thugairam ki madugi wahou dagi lairun amadi konsa khul gi marakta ningai sangdana ba amadi ungkhana ba kya thulakhibani masimangna maram oiraga khul ani gi khunja sing marakta khana saina ba thulaktuna khunja kya asok apan nangkhibani hari pau sina makhatana hairibadi ngasi ayu konsa khul gi khunja singna lairun wifi khul da thawdo du gi matana waroi sina ma purakna ba wari sana ba sakhibani maduda khul ani gi marakta ningai sangdana ba gi thawdo du thokibani hairi nakala maramda lairun khul gi khunja singna phongdorak gi matungina ngasi konsa khul gi khunja singna khul adu da wari sana si haina rakhi maduda khul gi nupi khrana mangjonuna pau pirak lambadi fagadabani haibu wahesi thamlubagi dama konsa khul gi khunja sing aduna irang sagalakhibani hari panba yabadi konsa khul gi village chief emson abon maina phongdokhibagi matungina khul gi thabak sunaba kakwadi wairuba JCB ma haukiba numaijing numit ki numidangda lairun khul gi khunja singna thugairambagi loina khul adugi khunja ni safajinduna thamki konsa khul asi aribu khul amani khul gi lamgi saruktagi lairun asi lampi dunu len khibu khul amani haki khul ani asi nungsi sanan leminaragraba matungda lairun khul gi khunja sing konsa khul gi uyuk lamda sangsilaktuna makhoi gi lamni haina sambal kharakpa madi sanang kya loiduna khul gi ingkhol sing ma takhanbagi thawdok sing tatana tholakhi maduda masigumba thawong asi tawdana ba hairubada yadabaga loinana hena khana bawrakhi madugi matungda konsa khul gi khunja singna gari masa tongduna lairun khungi lambi phawduna satpa matamda athingba piba gari munba konogi leifamda lai khurumba lakpa miyei sing sanghandabagi thawong kya leptana sathare maram maduna manipur lengana akan mamiyeng sangpi waina su phungdokhiba leikrabane haina su pau sida makhatana pali atopa pau manamo manipura NRC satna halu haiba demand mahairoi amadi ima singna khungjang sangsingkhre lamdam asida National Register of Citizens NRC satna halu haibagi demand tawduna ngasi khoirambal kaithilda kaithil phami ima sing amadi mahairoi luptaruna akan bu khongjang sangsingkhre khongjang adugi sarugam oina masing yamna bi kaithil phambi ima singna ngasi sinthale pagaloinana NRC satna halu haiba kholaw singnawki khongjang aduda mahairoi luptaruki lusing busing amadi mahairoi kya su sarukyaki khongjang loi sing aduna Chief Minister abangalo tamna rally satna bohonarakpada police na athing piduna salankidi tungno khoirambal kaithilda khongjang sangsin bagaloinana kholaw kya su lakhi khongjang aduda sarugyaki bi ima sing atubu matamgi manungda lamdam asigi MLA Humpuna lamdam sida NRC satna halu haiba warep lauduna state lengana center lengakta taksingadabani lamdam sida mito miansa kya sangsilaktuna yellow mi singda haujik asauba saiting piri masi thingaudrabadi yellow mi sing mutkibi yana leire lamdam sida mitopna lamgi mapu oirakli manipur mitop ki mukut takrabadi MLA minister singmadi lamdam sigi officer sing kadaida leigani haiba wakhal khanma matam hoire mipung khudimangna NRC satna hananaba sangsiliba khongjang asida saugat piu haina su khongjang loi singna phongdokhiena pausna palakli atopa paumana police na makhal kya gi drive leptana sathari haukiba numit khrani asida tungan district sing Chief Minister gi pauktak matungina police singna makhal kya gi drive leptana sathari tungan district sing police na Manipur police ki sticker lana thetuna thawriba gari sing ki drive sathaduna Manipur police ki sticker sing gari sing degi lakthuan khari police na ngarang akan mamong da Imphal West amasung Imphal East ki mafam sing satakhiba motorcycle sing modify tawba asoba makhol thokpa silencer panduna thawbo bike yakai ga mangarom paktakna pharaba matung masagi original oiba noise pollution yamna oklaba silencer sing palan khidre hairi henasu paux da supali amaromdana lambi semba hongna biying singkhre Jiribam district ki manungda leiba Vidyanagar Lamlen Khun Harinagar Usathol Phaw Lambi Simatam Kuinu Khunja Singna Simbina Bahaiduna JSC Phaw Semduna Khongjang Sangsilaba Matunga Seyu Lamdamadonggi Khunja Sing Yauna BJP Manipur Pradesh ki General Secretary ke Sarat Kumar Lambi Semba Hongna Biying Singkhre Lambi Semba Yengsin Khongsa Kamari Lainana JSC ki Chairperson PS
Montessori Devi Paumising the Pungokibida, Matam Quinedagi Lambi Shembina Bahai Laglaba Matung Nashi Manipur Gis Minister N. Berenamadi, PWD Minister Gobidas Quanthozamna, Lambi Quality Lena, Black Topping Thaduna Siem Lagani, Haina Tazav Tamlak Pamadi, Siembas Horagani Habada, Khunja Miamna Takapa Pungok Narakli, Yangsin Concert Adu Saruyakiba BJP Manipur Pradesh ki General Secretary K. Sarat Kuman Hai, Si Minister Amadi, Minister Gimiyang Makada, Lambi Namara Moiduna, Miamda, Awaba PBA, de Haiduna Puning Tawaninga Oiva Monda, Lambi Semba Horapa Sigidamuk Sem Amadi, Works Minister Buziri Bamiamna, Takapa Pungdurakli. Makasa Tarakwina Topapom, India gi Mapana Tabaktauna Kibina, Nursing Yamna Tamliba Leba Sida, Nurse ki Award Lady, Dr. S. Ranjan. About Tabaktauna Kibina, Nurses Yamna Tamat Levax, the Nurse ki Award Lady, Hine Hill and Family Welfare Minister Dr. Sapam Ranjan Singana Fondokre, Wapama Singa si Classic Hotel gi, Royal Hall, Manipur Nurse Council gi, Web Portal Loans Tawagi Toram the Guest ki World P with the Fondokibini. Minister Makatana Hai, India si digital content Sakulagli Levamani, Honglagli Bamatam Isil, the Equis Saruyaba Tangai Fadi Kanduna, Manipur Nurses Council gi web portal, Asi Samganava Tarang Loropani, Magna Makatara Dunhai, Matamama Manipur Nurse Council the registration town of Manipur Gimapam Kiadagi Nungzunung Sa Kangana, line lab number to Hosiki, Matam Isang Sangana registration to Yaragani, House copy license India the case Lerak Pasisu. MA gi instruction makada akan mamongda thingna bohonari hauki pasai singda laisat asi bu thingna bohonabada nursing na loki bu thaudang adu bu thakapa pungdokhi ngasi gi thauramadu da Manipur Nurse Council gi register Dr. Aribam Jamuna Devina chief guest ki worol pireduna hakibida lamdam asi gi amata ngairaba Nursing Council MNC linkhatbadagi nursing gi weba thabak thoram kyada puraktuna manglomna sangsilakli Medicals Minister na Council gi web portal mathautare herakwadagi atubada Council na samgalakani amasum registration validity loikraba nursing na MNC gi web portal sangduna register tawbiyu registration yaudana nursing practicing tawbiganu haina se phongdoki thauramadu saru ama oina Minister Dr. Sapam Ranjan na web portal launch tawkraba matung nursing mahairoi amagisu demo oina registration tawki Tuan Tuanma Nursing College ki Principal Sing Oza Sing Sargyaki Thauramaduda Manipur Nursing Council ki President Dr. K. Sasikumar Manga National Health Mission ki State Mission Director Dr. Sumorjit Ningombam Amadi Ayush Mission Director Dr. Akoizam Lokendro Singa Sunga Sigi Thauramaduda President Member Sing Oikenesu Pau Sina Palakli Makasa Tarakpoi na to Papamana Former Minister R.B. Mingting Lekidre Awaba Pungdok Narakli Manipur Legislative Assembly Hill Areas Committee ki Chairman amasum Tribal Affairs and Sport ki Minister Oiramba RB Mingting Hauzik Lampil Sana Kaitel Labor Maki Mayumda Ngarang Ehing Nungyay de Kangodana heart attack Torakpadi Lake Hedi RB Mingting Masagi say Maudraga Mari Sukrahedi Hanagi Minister Sina Lake the Minister of State External Affairs and Education Dr. R.K. Ranjan Assembly Speaker T.A. Saitravata CPI Manipur State Council Amadi Atay Pangal Igi Kunguliba Foundation Committee Wama Milal PPCM IPSA Madi Tungan Lup Kian Awaba Pundok Narakli Speaker gi Awaba Pundok Pigi Sirola Dura Lusingba Sina Laikidaba Si Manipur Miam Asob Mangzaba Mani Laikidra gi Imung Munung gi Awaba Sarugyari Hadi Panmayai Hanagi Minister Abi Mingtin English nga mga samapan ga kontraga matuig April kunda Urkul District ki Kuiray Biles tapoki English nga mga samapan ga Marf ga mga da Urkul AC da boat leptuna boat karaba matung English nga mga samapan ga Marf ga mga da gina English nga mga samapan ga Marf ga talet pawba Manipur Legislative Assembly gi Hill Areas Committee gi thawpurami English nga mga samapan ga Marf ga mapanda amukhana Constituency Shitiki Port Karaktuna Minister for Tribals Affairs and Sport ki thawsu English nga mga samapan ga maudraga ni pandagi English nga mga samapan ga maudra phawba puramki Laikidraba veterans politicians RB Mingting na oiringedigi social work singda thawayaw miwe mani hadi English nga mga samapan ga humdraga mga dagi English nga mga samapan ga humdraga ni pan phawba Autonomous District Council Urkul gi chairman oirami mga sinagagi apex body oiriba United Kaga Council UNC gi founder member ni Loingai ni Festival 1987 gi founder members oirami English nga mga samapan ga Marfu ga mathuidi ki English nga mga samapan ga Marfu humdoi faw acting president tangkul naga alongi thawpurami
English ngani ga mari degi na taret phawbo Manipur State Congress Party ki president oina thawpurami amasum vice president senior citizen for society Manipur ki thawsu purami haidi Manipur State Scout Union ki vice president su puramaga loinana advisor all Manipur students guardians association ki advisor ki famsu magna purami haidi laikidra bahana ki minister RV Mingting mahakna hinglingaida singamasum tamani ki marakta ingna tapna nungsi sana na hingminaba kaya hotna kiba mis aman hadi amaromda laikhidraba RV Mingting naknaba imunungi miyoi sing Manipur gi mapana laikhibana mak laikhidabagi mathau mungam pangthokna ba hayeng lampel sana kaithel da pangthoklaba matung thungsing cemetery langol da pangthoklagani haide henasu pausina suma khapali makasa tharak poina to pa manamo Asa worker singi oiba district convention pangthokre National Health Mission ki makha District Health Society Thobal na sinduna Thobal district ki oiba Asa convention 2023 ngasi Thobal district Wangbol community hall pangthokre Thauramadu District Health Society Thobal gi chairman oiriba DC Thobal Antem Subas District Health Society Thobal gi District Mission Director oiriba CMO Thobal Dr. Y. Nokulam sum District Health Society Thobal gi member secretary su oiriba District Family Welfare Officer Dr. KSH Memsan athoiba mithung thorama phugam sum akhanaba mithung oina sarwaki thoramadu athoiba mithung gi borol piraduna DC Thobal Antem haikibada National Health Mission pangthokliba thabak thoram singasi asuki matigami masida mai pakhanana bohonabada asobu thaudang loriba si maru oina asasingnani Asa haiba sinphamasi laikai lamdamadugi taloina khangadabani amasum asasingna pirakpa report yumpham oiraga thabak tawribani hairaduna asasingna su lana haijilakpa yauragadi maduna laikai adugi natraga lamadugi data lana utkiduna district asigi record sound akaiba lakani maramaduna section mathok tai haikhenasu pausna pali makasa tharak poina to papawman school mai sakre Tokpasing Dalaiba, Tokpasing High School ngarang ihing sarak na pung taramatui makhairam tarakpa duwaida school sigi ka ahum amana tumna sakre mai sakhiba duda computer room da thamba computer setara yaun school sigi headmaster gi room da thamba maru oiba siesang punamak mai na tumna sakre thangnaba classroom ahum amana mai sak pa horakpa da miam sangduna kalhor hairi Tokpasing amadi sarik amata ngairaba High School sibu mai tharam libesi mari lenaba police station amadi department na thidoktu na serakpiu atopa pawmana miyoema thauri yanduna siramle ngasi ayu angan bada Imphal More lambi gi nakanda laiba Jehoboha Jire Children's Home More gi manakta nupa ama thauri yanduna siramle aikidraba miyoedu gi maming sanambam Boben singa se nipugotre apokpa case rasi singa kawi Khongjom maram mamang lekai degi hairi ma kari maram gi damak tharu yandunu siram libano haiba khangmangamdri asibak sang Tenopal police na lakat kres hairi makasa tharak point atopa pawman asa worker midday meals worker amadi angalwadi worker singna parliament tamna khongjang sangsingkhre India da laidiba asa worker midday meals worker amadi angalwadi worker singi kusuman handcut luhaiduna India gi tungan state singna worker singna ngasi Delhi gi jantra mantra khongjang sangsingkhre ngasi gi khongjang adura Manipur gi tungan asa worker midday meal worker sam henmana saruk yaduna khongjang adura saruk yakhi parliament tamna khongjang sat pahorakpada masing yamlaba police personnel singna thatuna khongjang adu salankhidre ngasi gi khongjang adu ITUC gi makhada affiliate tabu All India Angalwadi Workers Federation National Federation of Asa Worker amadi I India Federation of Midday Meals Worker na sinduna saruk yakhiba khongjang aduda Manipur gi oina all Manipur amadi Midday Meals Worker Union Manipur gi workers amhenmana saruk yaduna khongjang aduda saruk yakhi tuan workers singi tuan memorandum Prime Minister pisinkrabani maru oina handak phamkiba India na phangkiba India gi budget mifam adura hairiba workers singe adura hairiba workers sing status karisu khanbidaba amadi union budget ta hapiba asina singba maram oiraga khongjang asi sangsinmani ngasi khongjang aduda maru oina All India Trade Unions Congress General Secretary Amarjit Kaur National Federation of Asa Workers General Secretary Pamji Kaliamadi All India Midday Meals Federation ki General Secretary Madhuri Krisagaran Singhmana saruk yakhen su pausna pali makasa tharak poina paunin khol pauksiri ke topa maroi bi pauksimu thamjage education turamagi damak DMCTE Imphal gi team Imphal thadokre Rajasthan gi Asmir da leiba
Regional Institute of Educational RIE da DM College of Teachers Education Imphal DMC TE team ama educational turama gidam college asigi principal Dr. RK Lokendra nanga silam takre angtha April mga phaw sakadori ba khongset adugi manungsana DMC TE Imphal na sahi yang kai mapung phaki bugloinana RIE Asmir Galoinana Exchange Program Pangtokuna Makoina Teachers Skaters sing puthokpada seasonary latest technology sing nainabada asobumating oiraganaki Exchange Program adu college asigi Teachers trainee kutragani thoyamadi official in charge sing oina Dr. Konika Khuraizam Dr. Anita Kangabumamadi David Laima Yumyauna punamiyoi kuntraga mangana saruk yari Makasa tarak poina to papawmana mausadagi satnaraglaba guru ohungi kaifadaraba kongba laithong phatpigi thorom pangthokre ngasi sajibugi tare nipan leba poponmiki ayupung mapan makhai tabana Manipur Pandit Loisang Maru Loisangi mausadagi satnaraglaba guru ohungi kaifadaraba kongba laithong phatpa sajibu laikhun phunbagi thorom kongpal naurebam laikai gi manakta leiba angom pokpa madi ningthem pokpagi laifamda leiba ki yeifanaba ira thawni galoinana Manipur Pandit Loisang Maru Loisang Pandit amaiba sing kumduna thorom pangthokre haina Loisangi maikei digi thokpa sirol amana haidi seola duna makhatana hai thorom aduda MLA Nurul Hasan angom ningthau Roso Rasmani Sairapki Mantri Rajkumar Dalpayan Nongthonba Singkham Prem Kumar Pukhrambam Senjam Surjit Pandit Asoba Nongmaithem Apabi Madi Pandit Loisangi Pandit Atomba Madi Pana Pandit Singkum duna Thoramadu Saryaki Thoramasi Karigidamak Lamdamasida Pangthok Libano Hype Taragadi Mamang Taki Ningthau Roll Sing the Sahi Lisang Sina Maiso Sing the Kaidana Taudun Lakpa Laithong Patpa Sajipu Lakun Punbagi Thoramsi Kanglada Pan Kibining Treng Sentreng Masil Manau Anigi Matamda Thazabu Thoanaba Kumbu Komonabagi Taudo Amakatoki Law Singubada, Lokpanta, Onarakwadigi, Lepak Awaboy Rakwadigi, Kanglagi, Laithong Patpa Sajibu, Lakun Punbagi Thoramdo, Hongdoktuna Idil Turelgina, Maning, Kongba Turelgina Mamang the Labor Kongbugi Mapamasida, Hongduna, Masil Manau Anina, Kumdugi Sahigi, Kumba Ana with a Tataragani to the Lakadava, Pawbabuna, Laidron Mapan Sanki, Masibu, Kongba, Laithong Patpa Sajibu, Lakun Pun behind a kawi. Loisilak po na kangla pau di to papaw manamo patadar sing na mangzong na kangan ba taw duna loktak pat ki area ni hay duna laingak na lamloksin na bo na bigi mayok ta mayang man gi lawmi sing na khongjang sang singkhre patadar sing na mangzong na kangalam ba mata taw duna mayang imphal gi khong ahan bi makha gi nga pham lai ba lam gi saruk sing bu loktak pat ki area ni hay duna laingak na lamloksin na bo na rak bigi mayok ta mayang imphal Bengal gi lawmi sing na khongjang sang singkhre Khongjang adunga si ayuk pung taramathirom taba matamda mayang imphal gi khong ahan bi makha gi nga pham gi area ra sangsingkibani khongjang aduda tha sigi kungatrok ta lenga ki cap NPD minister L Susindro na lusingba timamana loktak pat ki lam loksinna miyam khangnaba Pokland mission season aduna lebak torama mafam sing miyam na amuk thingjingki khongjang adugi matangda Joint Youth Development Committee mayang imphal gi president CS asobuna loktak pat kanbasi mayang imphal gi Bengal gi miyam na supami amadi sawatuna lakli adu bohantak lenga na miyam da khangalama tawduna loksin na bo honariba lamsinga sisu matam kay gi mawang gi khunja singna patata duna nga pham tawduna hingna bigi lambi oiri mafamni maram masna lenga na hantak lokholagli thabasi Bengal gi miyam na yabangam roi makata na lenga sina ngami habik matagum patadar sing mangjong na khangalamba amata tawduna lam loksin na bo honarabadi lawmi miyam na sapsa na thengnagani maram masina English na leitariba mayang imphal Bengal amadi khong ahan bi makha gi lamgi area da lenga na irang thoknaba thaba amata tawbiganu haikenasu paw sina makata na phungdorakli aduga hauji koina di mayam paw simatang asai lusinjarage mas mayam puna no update ngaminasi